ꯃꯤ ꯈꯜꯂꯒꯅꯦ ꯈꯪꯉꯦꯗꯅ ꯊꯕꯛ ꯇꯧꯕꯁꯦ ꯇꯣꯛꯑꯁꯦꯕ ꯃꯤꯅ ꯊꯥꯒꯠꯄꯤꯅꯕ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗ ꯑꯩꯗꯤ ꯁꯤ ꯇꯧꯕ ꯉꯝꯃꯤ ꯎꯠꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯈꯪꯉꯦꯗꯅ ꯊꯕꯛ ꯇꯧꯕꯁꯦ ꯇꯣꯛꯑꯁꯦꯕ ꯃꯁꯤꯗꯅꯦ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯄꯣꯔꯛꯑꯣꯏꯕ ꯈꯪꯉꯦꯗꯅ ꯅꯪ ꯇꯁꯦꯡꯅꯅꯦ ꯈꯪꯉꯦꯗꯅ ꯅꯪꯅ ꯇꯁꯦꯡꯅ ꯅꯁꯥꯁꯦ ꯅꯨꯡꯉꯥꯏꯖꯒꯦ ꯈꯜꯂꯗꯤꯅꯦ ꯈꯪꯉꯦꯗꯅ ꯅꯪ ꯅꯁꯥꯅ ꯇꯁꯦꯡꯅ ꯅꯁꯥꯁꯦ ꯈꯪꯉꯦꯗꯅ ꯅꯁꯥꯁꯦ ꯁꯤ ꯇꯧꯔꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯪꯉꯦꯗꯅ ꯃꯗꯨ ꯈꯟꯕ ꯊꯕꯛꯈꯩꯗꯣ ꯈꯜꯂꯒ ꯇꯧ ꯍꯥꯏꯕ ꯃꯤꯒꯤꯗꯃꯛꯇ ꯈꯜꯂꯒꯅꯦ ꯈꯪꯉꯦꯗꯅ ꯊꯕꯛ ꯇꯧꯕꯁꯦ ꯇꯣꯛꯑꯣꯕ ꯅꯪ ꯃꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯀꯥꯔ ꯑꯆꯧ ꯑꯅꯥꯟꯕ ꯍꯥꯏꯇꯥꯔꯦ ꯅꯪ ꯀꯥꯔ ꯑꯇꯥꯡꯕ ꯑꯃ ꯊꯧꯔꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯉꯥꯏꯍꯥꯛꯄꯨꯗꯤ ꯊꯥꯒꯠꯄꯤꯔꯝꯅꯤ ꯑꯗꯨꯗꯒꯤ ꯅꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯎꯊꯣꯛꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯣ ꯃꯁꯥꯒꯤꯐꯥꯎ ꯃꯄꯨꯟꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯏꯕ ꯃꯌꯥꯝꯗꯣ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯗ꯭ꯔꯣ ꯅꯪ ꯉꯥꯏꯍꯥꯛꯄꯨꯗꯤ ꯃꯣꯏꯅ ꯑꯁ ꯋꯥꯏ ꯑꯗꯨ ꯇꯧꯋꯤ ꯀꯥꯔ ꯑꯅꯥꯟꯕ ꯑꯃ ꯊꯧꯋꯤ ꯉꯥꯏꯍꯥꯛꯄꯨꯗꯤ ꯍꯥꯏꯔꯝꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯤꯒꯤꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯂꯨꯄꯥ 10,000 ꯇꯥꯜꯂꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯂꯩꯇꯦ ꯅꯪꯅ ꯀꯔꯣꯔ ꯑꯃ ꯇꯥꯜꯂꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪ ꯂꯥꯛ ꯑꯃ ꯇꯥꯜꯂꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯅꯪꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯃꯤꯒꯤꯗꯃꯛꯇꯅꯤ ꯈꯪꯉꯦꯗꯅ ꯑꯩꯗꯤ ꯃꯤꯅ ꯁꯤ ꯍꯥꯏꯕꯤꯈꯤꯅꯕ ꯑꯗꯩ ꯃꯤꯅ ꯑꯩꯁꯦ ꯊꯥꯒꯠꯄꯤꯔꯛꯅꯕ ꯁꯤ ꯃꯌꯥꯝꯁꯦ ꯈꯜꯂꯒꯅꯦ ꯈꯪꯉꯦꯗꯅ ꯇꯁꯦꯡꯅ ꯈꯪꯉꯦꯗꯅ ꯁꯤ ꯃꯌꯥꯝꯁꯦ ꯅꯪ ꯕꯦꯁ ꯑꯣꯏꯔꯒꯅꯦ ꯅꯪꯅ ꯊꯕꯛ ꯇꯧꯕꯁꯦ ꯈꯪꯉꯦꯗꯅ ꯃꯁꯤ ꯇꯣꯛꯄꯤꯔꯣ ꯍꯥꯏꯕ ꯈꯪꯉꯦꯗꯅ ꯅꯪ ꯅꯁꯥꯅ ꯇꯁꯦꯡꯅ ꯅꯁꯥꯁꯦ ꯅꯨꯡꯉꯥꯏꯖꯒꯦ ꯍꯥꯏꯔꯗꯤ ꯈꯪꯉꯦꯗꯅ ꯃꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯁꯦ ꯃꯁꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯇꯣꯛꯑꯣꯕ ꯅꯁꯥꯅ ꯇꯁꯦꯡꯅ ꯑꯩꯗꯤ ꯁꯤ ꯇꯧꯔꯗꯤ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯖꯅꯤ ꯃꯁꯤꯗ ꯇꯧꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ ꯈꯪꯉꯦꯗꯅ ꯁꯤꯒꯨꯝꯕ ꯊꯕꯛꯈꯩꯁꯦ ꯈꯜꯂ ꯇꯧꯕ ꯃꯗꯨꯅ ꯅꯪꯒꯤ ꯈꯪꯉꯦꯗꯅ ꯅꯪꯅ ꯃꯤꯒꯤ ꯈꯜꯂꯒ ꯇꯧꯈꯤꯕ ꯈꯪꯉꯦꯗꯅ ꯅꯪꯅ ꯐꯅꯌꯥꯝꯅ ꯋꯥꯡꯅ ꯀꯩꯗ ꯐꯅꯌꯥꯝ ꯋꯥꯡꯕ ꯐꯝꯗ ꯂꯥꯛꯑꯁꯨ ꯈꯪꯉꯦꯗꯅ ꯅꯪꯅ ꯃꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯈꯤꯕꯅꯤꯅ ꯅꯪ ꯇꯁꯦꯡꯅ ꯃꯗꯨꯗ ꯂꯩꯔꯀꯥꯟꯗ ꯅꯪ ꯇꯁꯦꯡꯅ ꯅꯪ ꯅꯨꯡꯉꯥꯏꯕꯗꯣ ꯁꯨꯡꯐꯪ ꯐꯪꯉꯣꯏꯕ ꯅꯪꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯗꯤ ꯅꯪ ꯐꯝ ꯄꯤꯛꯑꯁꯨ ꯈꯪꯉꯦꯗꯅ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯅꯠꯇꯦ ꯅꯪ ꯌꯨꯝꯕꯨ ꯄꯤꯛꯑꯁꯨ ꯌꯨꯝꯕꯨ ꯆꯥꯎꯅ ꯁꯥꯗ꯭ꯔꯁꯨ ꯅꯪ ꯇꯁꯦꯡꯅ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯈꯪꯉꯦꯗꯅ ꯅꯪꯅ ꯅꯁꯥꯅ ꯈꯜꯂꯒ ꯑꯩꯗꯤ ꯃꯁꯤ ꯇꯧꯔꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯒ ꯇꯧꯈꯤꯕꯗꯣ ꯈꯪꯉꯦꯗꯅ ꯑꯗꯨꯅ ꯇꯨꯡ ꯀꯣꯏꯅꯤ ꯍꯥꯏꯕ ꯈꯪꯉꯦꯗꯅ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯦ ꯈꯪꯉꯦꯗꯅ ꯅꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯏꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯈꯜꯂꯒꯅꯦ ꯈꯪꯉꯦꯗꯅ ꯊꯕꯛ ꯇꯧꯕꯁꯦ ꯈꯪꯉꯦꯗꯅ ꯇꯣꯛꯄꯤꯔꯣ ꯍꯥꯏꯕ ꯈꯪꯉꯦꯗꯅ